America Omicron ngakta ngaire Houjik US COVID-19 Naba Anoubasinggi Chada Humbudraga Humdoi Omicron ne United States Omicron na coronavirus ki atay variant singdage mang thana seli amasung mamangi sayol da Anouba Anoubasinggi Chada Humbudraga Humdoi oiduna Houjik laibak sida coronavirus ki khwaidage sakti laiba version oire haina health official singna ningthokaba numita phongdokre Center for Disease Control and Prevention na piba masingda chayol ama khakta Omicron naba saruk taruk hengatpa utle laibak sigi mafam khara da Omicron variant naba hele New York ki mafam sing Southeast Industrial Midwest amasung Pacific Northwest Anouba Anoubasinggi manungda chawrak na Chada marfudra natraga henbagi data Omicron oire laibaki oina yengbada US da mamang chayol da Omicron naba miyoi lak taruk lising yangkai hena thengnakhe June thagi aroiba saruktage Delta variant na US ta nabagi maruoiba version oike handak ikui kuidana November tha loiramdai thengnakhiba coronavirus ke Chada marfudra mapan 10 mek manga hena Delta oiki haina CDC ge data na haire Africa da laiba scientist sing na hana Omicron gi maramda section naba phongdokhiba tha fadri amasung November 13 ta World Health Organization na masi nungnang bapokningai oiba variant ama oina lauthokhe matam madudage coronavirus ki saklon ase laibak marfudra romda utkre Omicron na navana sathiba henbra natraga hanthabra haiba yauna variant asige maramda Houjik khangdaba khara laire ahan bagi study singna hidak kaplaba miyoi singna Omicron nagadavadage ngakthoknaba booster dose kapa mathau tagani adubu ahenba dose kaptrabasu Hida kapthok pahay basina sathina nagadaba amasung sigadabadage kanba Houjiksu ngamgani haide US do Omicron naba miyoy ama sikre US da ahan bane United States ke Texas da Omicron variant na maram oiraga miyoy ama laikhidre laibak asida laina asiga mari lainana siba ahan bani haina health official sing na phongdokre US ki state Texas da sahi yangkai khara helaba miyoy do hida kapte amasung mamangda COVID-19 naru bani haina Harris County Public Health na thadokpa cherolama na haire United States Omicron ga mari lainana mi siba han bani haina CNN na haike miyoido hida kaptaba masung haksangi phibam phattaba na maram oiraga COVID-19 dagi sathina luba henjilakwadagi risk hena wangna laiki haina cherol aduna haike Kanti Just Lina Hidalgona mi sibagi paudo ningthokaba numita lauthokhe miyoy adu chahi yangkai khara hele haina mahakna haike Aroy bada tabiri bapum namakpo thagat chare